Jammu Amasung Kashmir gi Pahalgam Da Chathakhiba terror attack ta Mapham Adugi Mee Amatta Yaokhide attack adu MAPAN dagi CHANGLAKPA singna CHATHAKHIBANI HAINA Jammu Amasung Kashmir gi Chief Minister OMAR ABDULLAH na PHONGDORAKLI Tourism chawkhat hanbaga mari leinana Gulmarg ta pangthokhiba thauram amada wafam asi phongdokladuna mahakna hai Micham kuntaruk hatkhiba Pahalgam terror attack adu MAPAN dagi CHANGLAKPA mi singna CHATHAKHIBANI MAPAN gi mi sing adu changjafam pirambani haiba miyoi ani NIA na fakre adubu terrorist sing aduna nongmai chindol da namduna makhoi gi changjafam pihankhibani haibasi NIA na su khangpham thoi maram aduna NIA na chapchaba ama khangjingai da warep loba chumloi haina mahakna phongdokhi ningsingba yabadi Pahalgam terror attack ta yawba terrorist sing gi changjafam pirami haibagi maralda NIA na Pervez Ahmed Jothar amasu Basir Ahmed Jothar kauba miyoi ani Pahalgam gi Hill Park area dagi phakhibani